Image Pauda Miyang Tabiri Basingbo Kurumzari, Nasigi Maroiva Pauda. International Peace and Social Advancement IPSA Lenkat Kibagi Kunlak Suba Kumon Palan Thorum Pangthokre. RIMS ki Kuchu Kulai Singh AIMS ki Thakta upgrade Tawbo Mathau Tare Haina Manipur ki Governor Dr. Nazma Heptulana Haikre. Loinana 7-man soccer tournament ta RSC amasung LMI Mai Pakre. Pangmucha Khaina Pizari. International Peace and Social Advancement IPSA Lenkat Kiba Kunlak Suba Kumon Palan Thorong Ngase Manipur State Film Development Society Palace Compound Art and Culture Minister L. Jayanta Kumana Athobi Mithung Oiduna Haudokre. Thoromaduda IPSA gi President Joy Chandra Konthaujamna Thoromapu Aduga Retired IPS S Manaubi Neroka FC gi President TH Arun Kumar Amadi National Awardee H Ibotombi Khumana Akhanaba Mithung Sing Oiki. Tharongge Thobe Mithungi Warol Piraduna Minister L. Jayanta Kumana Hai Manipur da Lairiba issue sing amata oina punsinduna thinamina darkar oi. Bapuni na hadga ko no ngam phi apno de jere ni bapuni na kama haji atu shomani na dia so many branches every samaj ko mak se mi ko ko da laiba bakri civilized or uncivilized or it is nothing but human nature mi bi human nature ni apang kan na to pa ja ho chi to tu sum to ni mi woni me het le ge si ba je tu sigi animal instinct le do ge adu madan mind is right mapang kan na chuma se na je masih kan ge han ta ge matu sole na ko khali pang sole khali ko se punjin na ko ta kale RIMS ki Khuzu Khulai Singh AIMS ki Thakta upgrade tawba darkar oire haina Manipur gi Governor Dr. Nazma Heptulana ngasi pangthokiba 47 Foundation Day Regional Institute of Medical Sciences ki thoromda athoiba mithungi warol pireduna haikre. Northeastern State amasung Government of Manipur ga kusamnaduna English machamapan humbutarani thoida lenkhatkiba asigumba ahanba institution asigi Foundation Day asigi saruk ama oina mahaki apenba phongdokladuna institute asiga loinarakliba kuding amadi kanagumbagi punsida Foundation Day asi yamna maru oiba oina laihoragani amadi thorom asina haukibasing ningsinghanduna amadi tungi chawkhatnabagidamag mari leinabasingda wakhalon fauhannabagi khudongchaba amasu pirabani hainasu governor na phongdoki. Institute asina healthcare da natana undergraduate amasung postgraduate course singi mahiroi kaya puthokpagidamak thagatpa phongdokladuna institute asidagi graduate mahiroi lising ahum hena puthokpada natana nursing college amasu lising ani mapanda linkhatle urology amasung plastic surgery da super specialty course sing tamba hore hairaduna RIMS asida mahak yamna thawai tai hainasu governor na phongdoki. Union Health Minister dasu RIMS na mayoknariba problem sing amasung hena fagat hanabagi matang dasu haikre hainasu governor na makatan haiki. Ngasigi thoramduda postgraduate ki meritorious mahiroi sing amasung BDS sing da gold medal amadi citation sing su piduna pungning thawatki. Dr. K. Mani Singha, former additional professor surgery RIMS, Dr. R. K. Sana Zauba, former senior register anesthesiology RIMS na ngasigi tharomgi akhanaba lembirakpasing oina saruk yaki. Annual Status of Education Report Asarna Sinduna Lamdam Segi District Singi Master Trainer Singh na saruk yaba training program amang asidagi DSSS Hall Mantipukrida Haudokre. Training Haudokpagi tharom aduda saruk yakiba asargi coordinator Manipur State Yambem Jingsang Lakpana Phongdokibada Asarna Tauriba Thabak Ase Khungang Singi Yumthong Kudingda Changduna Chahi Mangadagi Taramanga Faubada Laiba Angang Singbu Iba Paba Hairabra Haina Khangdoknaba survey amani masigi annual report sing chahi khudingi fongi hairiba report sing ase government agency singna lauraga tongan ba chakwa tharangi report ta seasonary rural area singda chada taramapan dasmik mapan school da mingchalabasu iba paba basic reading and arithmetic ase mapungphana haitri haiki asarsi manipur da
यामना कन्ना अखोई मैम चंगदना याम कन्ना होनजरी अदुगा सही खुदिंगी अखोईगी रिपोर्ट सिगी मतुंगिना मयामगी हाइबदी प्लानिंग तौबा अदुगा पॉलिसी मेकिंग तौबा खोपदा अदु इंटेलेक्चुअल सिंगना अखोईगी रिपोर्ट से सिजिनई अदुगा अखोईगी रिपोर्ट से नतना अतोपा रिपोर्ट सु एजुकेशन की द एनुअली पुथोपदी यामना तांगसु फंगनी स्पेशली अखोईगी नॉर्थ ईस्ट सर्कल रोम सिदा रिपोर्ट सिगी मतुंगिना एजुकेशन प्लानिंग एंड पॉलिसी सी यामना सेमबदा मतेंग पांगी Indian Veterinary Association Manipur branch na Chief Minister gi relief fund da ngasi lupa lakh ahum dan tawkre Veterinary and Animal Husbandry Minister Sri B Hangkhalian na Chief Minister gi Secretary ta pangthokpa achamba thoram amada Chief Minister N Birenda senpam adu kusinakibani thoram du da Tamai SC gi MLA Awangbau Nimai susar yaki Chief Minister na association adu bungam khailaitana thagatpa phongdoki National Nutrition Mission Man Rashtriya Poshan Ma September 2018 gi saru ama oina Public Health Engineering Division PHED Thawal na sinduna ngasi Yaripok ta leiba Yaripok Government School da nomagi oiba awareness program ama pangthokre Awareness program adu da health and hygiene hand washing activities amasung child marriage and its evil effect haiba hiramda Mathang sina retired CMO Dr. KSS Manglem Assistant Teacher Soibam Bina Devi amasung Child Marriage Prohibition Officer Rina Chanu Marangthem ahumna resource person oina wangangki Dr. KSS Manglem na Health and Hygiene haiba hiramda wangangbada Bharat Sarkar na Nutrition Man haina tha amachupna pangthokliba asi yamna kanaba mission amani Nutrition Mission Man asigi kanaba aikhoi khudimagna lahongna batangai fade Hakjang nada yektana thambada chakcha yuthak amasung nomagi thabak thoram singi makha yamna poli matam chana chaba amasung hakjang sajal dawa tangai fade matam laiba khibukta machi oiba chinjak chagadabani mafam chadana loktin chitokpana longnagan ba laina kaya sandorkna ba machak oirai maram asina loktin mafam chana sitokadabani haiki Tharoizam da thokiba thodok mari lainana ngasi Imphal East District Police ki SP gi office ta permission ga unabagi mifam ama pangthokre ngasi gi permission ga unabagi mifam aduda DIG ki Jayant Singha IPS na hai Tharoizam gi thodok ta miyoi ama sekhibaga mari lainana miyoi taruk phagale loinana chen khiba miyoi ani adusu masakangle maramaduna miyamna ain bu khutta paiduna sizina biganu ain ama lairi haibasi miyamna khangbiu haiki Music do ko loina pharaga kana jai do kana te unna ko chapcha na identify to lore madu ki chapcha ba investigation ki to hon to ka apoi soi do to ni audi to to ni makha ta nu chathari ai na appeal to ni bade miyamna masana any kana to mo tam da to ni mo to to kre masi to bi nu police authority ma le har se matam cham na fao pi raga akoi da madu ki timely react to no matam to bi bi adu kata ina appeal to ni Amaromda Imphal West ki manung chanba Tharoizam amang awang lekaida ngarang ayuk pung 3:00 taba matamda activa hurana ba hotnarami haibagidamak miyamna phubada laikhidraba Farooq Ahmad misigi matangda ngasi Pasoi Police ki team amana Tharoizam awang lekaidagi miyoi manga fajinkhiba miyoi singthadu u haiduna lamdam adongi miyamna police station da thomjinkhibaga loinana police ka miyamga muknakre Pasoi Police ki OC sokle miyamna lambi thingduna wakan pampamkre Khongjang aduda saruk yakhiba sengna ngarang miyamna phubada laikhidraba yauna nanthokhiba miyoi ani huranbani fajinkhiba miyoi manga athuba matamda thatu u natrabadi aikhoisu loina phabiro haiba kholau sing lauduna miyamna Pasoi Police Station da ising ichawgum thomjilakhi miyamna thomjilakpa adu thengnaba police station adugi OC yauna yamlaba personnel sengna thengbadagi police ka miyamga gi marakta muknaba thoki Mugnabadu da OC Dilip Kumar makongda khara sokhi baga loinana police personnel singsu sokhi Kona police ki ahenba force thomjinduna miyamgi irang adu laksinki khongjang asida saruk yakhiba singna phungdokhibada ngarang nongaramdai bitkar amuba amada lagaga makoina Girani hairiba miyo segi yumda changduna Girani gi activa induna puna ba hotnarambani makoina activa adu inthokle haibagi pau tabadagi Girani na laubada miya Lekai miyam chentorak laga activa ilam liba miyoi ahum adu tanaki miyam chentorak padagi miyoi sing adu makoina purakpa bitkar adu tongduna chen khraga accident thokpadagi miyoi ahum khara soki amambagi tanja lauraga miyoi anina nanthokraga miyoi amana labuki lauri mapanda paktharaga laibani
कोना महाकपु फारगा मियामना फुबनी अदुदगी पुलिस ता सिनाख्रब मतुंग महाक लैखिदबनी मरम अदुना मखोय अहुमक हुरानबा ngaktani हुरानबसिंग अदु कंखतुना थंबा यारोय पुलिसना फाजिनखिबा मियोय मंगा अमदी युम्बु गिरानी अथुबा मतमदा थादोरकदबनी नाकल अमरोमदा पुलिसना मियोय मंगा फाजिनखिबा सेगी मतांगदा थरोइजम मियामना JAC अमा सेमखिबगा लोइनना वारेप खरसु लौख्रे वारेपसिंग अदुदी हुरानबा लाकपा चेनखिबा मियोय पुंग कुनमरी मनुंगदा मरी लेनबा अथॉरिटीना फादुना आइनगी ओइबा चैराक पीबा लैंगाकना हुरानबा कंखतुना थमहंदबा मियामगी येकनबा ओइरबा हुरानबाबु फानबा होटनबा लेकागी मियोयसिंग मरा सिबा यारोय अमदी मरा लेतबा लेकागी मियोयसिंग अमसुंग युम्बु कंडीशन अमता यावदना अथुबदा थादोकदबनी नत्रबदी JAC ना CSO सिंगा मखाताना खोंजंग चंसिंगनी हाइबसिनी यारगदी अखोय मियाजे पुला पुनहलगा हुरान बहापदा अखोयगी इरा लेबम थोकते मपुना जेना लेरगा हुरान मना सिरगा लेकाइना अवाबदो साताबसे अखोय यानिंगदे अदुन अखोय ngasi मिफमजि फमदना अखोय मिया अकन मखोंजन चंगसनजि मोगी ममा मसागा लांगमिनाबा नुपा अनिदो ममा मपाना मसक खंगदगा अखोयना कमाय खंगदोइनो मोइना चु ममिंग हारेमे ममिंगदो हारगा मोइना थिबा कैदोई अदुदी थिद्रगा अखोयदो मोइना अदु पुथोरओ अदु नतदि यारो हाइना तखतबगी मरमसु लेते एमसुगी जनरल सेक्रेटरी अनिल बु नुंगबा बाजारदा मसाना मसाबु एनेशियन आईएम नि हाइना सताक जबा मियोय मरी गाड़ी खामलगा था सिगी अहुमदा फुरखिबा मदे सेलमुल होबगी वहौदा ngasisu सीसी हायर सेकेंडरी स्कूल की महिरो सिंगना चेनबसिंग फाना बादाबी तौरदुना तोंगान तोंगान बखलाउ सिंग लाउदुना स्कूल अदुगी कैंपस तगी मुख्यमंत्री बंगलो तमना थोमजिलकपदा पुलिस का वेटरनरी ऑफिस ममांगदा चाउना मुनरकपदगी महिरो सिंगना पाइरकपा प्लेका सिंग मुनबगा लोइनना तकथोकनबा होनरकपदा महिरोय सिंगना पुलिस तमना नुंगना थोमजिनख्रे पुलिसना कंट्रोल तौनबा होनबदा चियाग्या सेल कापदा महिरोय अनि जोनी इरोम अमदी लमजिंग खोंबा कोंखाम सोकपदगी हॉस्पिटल दा लाइकनख्रे जोनोस्टोन स्कूल गे महिरोय सिंगना तोंगान तोंगानबा प्लेका सिंग पाइदुना थोरकपदा पुलिसना गेट सो लोनसिनखि तुंगदा स्कूल असेगी ओजा यावना महिरोय सिंगा वारी सानरबा मतुंगदा महिरोय सिंग थोरकतुना खोलाव कया लाउखि महिरोय फुबा यानिंगदे मणिपुर की लैमाइदगी एनेशियन आईएम मुथतकदबनी लॉन्ग लिव मणिपुर हाइबा खोलाव सिंग लाउखि महिरोय सिंगी प्लेका सिंगदा मणिपुरदगी एनेशियन आईएम तकथोकदबनी सीजफायर ग्राउंड रूल थुगाइबा मॉनिटरिंग सेलना एक्शन लौगदबनी कयाम सांगना भारत सरकारना टेररिस्ट एनेशियन आईएम सगुतकदबरी हाइबा प्लेका सिंग पुदुना चटखि हाइरी थाबुम अमचुपना चथरकलिबा लमयानबा हिजम इराबोत थौरंगा मरी लैनना विजडम एकेडमी खांगाबोक महिरोय अमदी स्टाफ सिंगना डिस्ट्रिक्ट हॉस्पिटल थौबाल की कैंपस मनुंगदा सोशल सर्विस स्कीम अमंगसी पांगथोखरे अमदी स्कूल असेगी माइकेदगी पेशेंट सिंगना सिजननबा फमननबा फानसांग अनिसु डिस्ट्रिक्ट हॉस्पिटल थौबाल की MS इंचार्ज W मोहिनी कुमार की खुथांगदा मतेंग पांगख्रे विजडम फाउंडेशन के प्रिंसिपल एल शोभाना फोंदोरकपदा लमयानबा हिजम इराबत को इकाई खुमनबा उत्पा ओइना अमदी जिला असिदा लैरिबा प्रजा खुदिंगमकी यामना मरु ओइरिबा अमत्ता ngairaba डिस्ट्रिक्ट हॉस्पिटल असे तरु तनाना थंबा तंगाइफदे हाइबा वखलोंदा सोशल सर्विस स्कीम असे पांगथोकपनी हाइना फोंदोरकी Reformist Students Front RSF na framework agreement ki mayokda democratic oiba agitation makatana chatharakpa oina ngasisu Imphal East District ki manung channa Brazil Institute of Sciences Moirang khomda mahiroi singa RSF ki thomi singa puna agitation chathakre loinana Government of Manipur na ahenba mityeng changhaningi hauzik 21st century sida malem pumba chakhatpagi lamjen tanari aduga amana amagi मतेंग पांगनदुना लैरी अदुबु इरमदम सिददी माइकै कयादगी सिंगसेप थाजिलकली मरम असिना मांगजिन थाबगी महुत तुंगदा हलकली RSF लैपाक मियामगी अमदी महिरोय खुनागी खलगा कंगलैपाक मणिपुरगी ngamkhai kaiba yaroi haiduna ngasigi lengakta RSF na athuba matamda memorandum pisalagani ireicha khudingmakna RSF na changseliba khongjang pungkun mari mateng pangba ngamdragasu ireipaki khalaga amadi tungi haurakadawriba miyoi singi khalaga minute manga tarada oirabasu thawai haktang yaungna sogatpiu amadi mateng pangbiu haigi Siva Sena Manipur State ki President M Tombina Haikre mathang chahi gi anganbada pangthokadawriba inner amadi outer Lok Sabha gi mikhalda dal asina mirep animak thadokani wafam asi ngasi babu parada laiba dal gi office ta permission ga unabada Tombina phungdokibani Tombina makha taraduna hauzik oiriba raise sigi issue kaya sida party sina miyangba loinana
punna thengnaminagani party asina iramdam kaiba yaroi Manipur gi integrity sokpa yaroi haiba wafamda chapsana lepkani Manipur gi hojik oiriba issue sing asi party asina line laude party asina lamdam asigi integrity bu lumna lawbaga loinana dal asina integrity gi damak lepli matam gi oiba issue sing da dal asina miyamga loinana thengnagani dal asina hanba leitana miyamga chatminaduna iraipak iramdam gi damak thengnagani haiki Manipur Gamena Paikhatpa Khungang Sasi Mission gi kem chatliba September thagi tang 19 da Kakching district ki oina Waikhong subdivision gi Kakching Khunauda hangdoktuna pangthoklagani kem asigi officer in charge na Nirvasa Pam amadi Rasri Yambemni loinana monitoring officer na SDO Waikhong na oigani numit asida honorable chief minister cabinet minister sing amasung MLA sing kem adu yengsin bachatkani Kem asida saruk yagadaba department khudingna kem asi pangthoknaba sem sanabagi meeting da khanakibasing adugi darkar oiba sinlangnaba DC Kakching Nelenthang Telena thadorokpa cherol amana hairi cherol asina makha taraduna kem asida khudongchaba phanghangadaba beneficiary singi list September tang 15 gi nungthel pung 3 phawbada officer in charge singda piragani kem asi ayuki pung 8 makhaidagi hawgadabana department khudingna ayuk pung 8 gi mamangda thunglanaba khangalakli loinana department khudingna makoina paikhatliba thabaksing amasung miyamda kanaba piraba sing mayamda khanganaba banner pamphlet booklet amadi roster na singba sem sanabasu cherosina makatana khangalakli Supreme Court ki Chief Justice Deepak Mishra gi matam mathang thagi anida loibaga loinana khwaidagi senior oiba court asigi Justice Ranjan Gogoi na mathang tang ahumdagi Chief Justice oiragani haina paugi source mana hairi Imam Hussein Sahid oikiba numitpu ningsingbagi palan Asara Mubaraka commemoration da Prime Minister Narendra Modi saruk yakre ngasi Indore da pangthokiba thorom adu Dawud Bora community na sinbani thorom adu da PM Modi na wangangki Madhya Pradesh ki Chief Minister Shivraj Singh Chauhan su saruk yaki Karwala da Prophet Muhammad ki masunipa masung mahaki imung manungbu hatkibabu ningsingduna Asara Mubaraka commemoration asi pangthokpani Hazrat Imam Hussein amasung mahaki imung manungna Sahid oikibagi maramda recitation tawbada PM Modi su saruk yaki Prime Minister bu masing yamlaba miyoi kayana taramna oki External Affairs Minister Sushma Swaraj amasung Russia gi Deputy Prime Minister Yuri Borisov anina leba anigi marakta lainariba marigi matangda wari sanakre luchingba anina lalol itik science and technology culture gi matangda wari sanaki kulumdoirak suba India Russia Intergovernmental Commission on Technical and Economic Cooperation IRIGC teki mifamda Minister Swaraj amasung Russian Deputy Prime Minister Yuri Borisov na puna chair lominaki Minister Swaraj ki Russian khongchat asi tha 13 gi manungda ahumlak subani hairi sanabagi pau Maipau Soccer Youth Development Organization MSYDO na sinduna Laiching Maipau Playground chathariba 18-7 men soccer tournament 2018 gi ngasi sanakiba ahanba match da RSC na Kamu FC Panjal amasunoda maitiba pikre RSC gi amatangairaba Panjal adu TH Hemgungna match ki minute 15 second tara chatpada chanki aduga anisuba match tana LMI na Kongmaibu Panjal amasunoda thoikre LMI gi Panjal adu KM Morina match ki minute 19 second 9 chatpada chankibani Hero I League amadi Indian Super League 2018-19 gi pre-season training gi saruk ama oina hayang Neroka FC amadi North East United FC anina friendly match ama Kumalampak Men Stadium da sanaragani hayang sanagadawriba friendly match aduga mari lainana ngasi Classic Grandi da paumishinga unabagi mifam ama pangthokre hariba paugi mifam aduda Neroka FC ki side gi team coach Manuel Retanero amadi captain Lalit Thapa aduga NE United FC ki coach Elko Satori amadi defender Regan Singhana saruyaki nasigi paumishinga unaba aduda Neroka FC ki coach Manuel Retanero na haiki our position in the table, do the best for everyone. Also, I saw the supporters to
we only did accept this. So we must work too much and try our best for the I-League. Jiribam district ki Babuparada laiba Lamlen Community Hall kam Kangsang Babuparada District Kang Association Jiribam Manipur na sinduna Timapan na saruk yaduna haukiba August ki Tang kumapan English and Itanipan nagi hauduna chatarat liba 21st and Patama Devi Memorial Men's Kang Tournament 2018 gi ngasi sanakiba match asida Ima Kangkhut Tolengkhun amadi MITL Kalinagar Panjal Taruk Chanaduna draw oikre. Aroibada Maruba Pau Mohna Pisari. International Peace and Social Advancement IPSA Lenkat Kibagi Kunlak Suba Kumon Palan Thorum Pangthokre. Rimski Kuchu Kulai Singh AIMS ki thakta upgrade tawba mathau tare haina Manipur gi Governor Dr. Nazma Heptulana haikre. Loinana 7-man soccer tournament ta RFC amasung LMI mai pakre. Ngasigidamagtadi pawdam matang sida loijare miyeng tabiribasingbu amukana khurumjari.